ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔꯁꯤꯡꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯕꯗꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯤ 8794893028 ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 8794893028 ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯣꯒꯣ, ꯌꯨꯇ꯭ꯌꯨꯕ ꯊꯝꯕꯅꯦꯜ, ꯇꯥꯏꯇꯜ, ꯗꯦꯁꯀ꯭ꯔꯤꯞꯁꯟ, ꯀꯤꯋꯥꯔꯗ SEO, ꯍꯦꯁꯇꯦꯒ, ꯑꯦꯗ ꯇꯦꯛꯁ, ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀ꯭ꯔꯤꯌꯦꯠ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯥꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ 100% safe and genuine support and creation ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯆꯒꯅꯤ ꯑꯣꯐꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟ ꯑꯅꯤꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯀꯣꯁ ꯐꯤ ₹1000 ꯑꯣꯏꯖꯒꯅꯤ ꯃꯐꯝꯅ ꯅꯝꯕꯣꯜꯗ ꯑꯣꯏꯖꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯝꯒꯦ 8794893028 ꯍꯥꯏꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 12 ꯊꯋꯥꯟꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯦꯁ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯆꯌꯣꯜ ꯑꯁꯤ ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯄ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯄꯤꯔꯤ ꯃꯤ ꯇꯤꯟꯅꯕꯗ ꯋꯥꯉꯥꯡ ꯍꯩꯇ꯭ꯔꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯂꯩ ꯂꯣꯟ ꯇꯤꯟꯅꯗꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ ꯍꯛꯆꯥꯡ ꯑꯁꯤꯟꯕ ꯀꯥꯕ ꯂꯣꯏꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯆꯥꯟꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯁꯪꯒꯣꯝ ꯑꯅꯧꯕ ꯑꯃꯗꯤ ꯍꯩꯔꯝ 3ꯅꯤ ꯑꯃꯨꯛꯇꯒ ꯍꯟꯅ ꯄꯥꯎꯗꯝꯖꯔꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯄ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯄꯤꯔꯤ ꯃꯤ ꯇꯤꯟꯅꯕꯗ ꯋꯥꯉꯥꯡ ꯍꯩꯇ꯭ꯔꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯂꯩ ꯂꯣꯟ ꯇꯤꯟꯅꯗꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯒꯅꯤ ꯍꯛꯆꯥꯡ ꯑꯁꯤꯟꯕ ꯀꯥꯕ ꯂꯣꯏꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯆꯥꯟꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯁꯪꯒꯣꯝ ꯑꯅꯧꯕ ꯑꯃꯗꯤ ꯍꯩꯔꯝ 3ꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯕꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯆꯌꯣꯜ ꯑꯁꯤ ꯁꯦꯜ ꯆꯠꯅꯕ ꯃꯐꯝ ꯌꯥꯝꯕ ꯑꯉꯝ ꯑꯊꯧꯒꯤ ꯃꯔꯤ ꯁꯣꯟꯊꯕ ꯉꯥꯡꯕ ꯁꯛꯄꯗ ꯁꯨꯖ ꯅꯣꯝꯖꯕꯗ ꯀꯥꯟꯅꯔꯣꯏꯗꯧꯔꯤ ꯂꯥꯂꯣꯡ ꯍꯩꯇ꯭ꯔꯕꯗꯤ ꯇꯨꯡꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯂꯩ ꯉꯥꯛꯄꯤꯒꯅꯤ ꯂꯥꯂꯣꯡ ꯍꯩꯔꯕꯗꯤ ꯇꯨꯡꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯂꯩ ꯑꯅꯧꯕ ꯊꯕꯛ ꯍꯧꯕ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯄꯤꯔꯤ ꯇꯥꯡ 12ꯗꯤ ꯃꯨꯛꯅꯕ ꯊꯕꯛ ꯃꯦꯟ ꯇꯥꯔꯒꯅꯤ ꯍꯛꯆꯥꯡ ꯂꯣꯛ ꯇꯤꯜꯂꯥꯏ ꯀꯥꯡꯕ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯂꯝꯇꯨ ꯆꯠꯄ ꯐꯩ ꯉꯥꯛꯊꯣꯛꯆꯅꯕꯗꯤ ꯂꯩꯔꯝ 3 ꯑꯃꯗꯤ ꯆꯦꯡ ꯃꯆꯪ ꯈꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯕꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯆꯌꯣꯜ ꯑꯁꯤ ꯁꯦꯜ ꯆꯠꯅꯕ ꯃꯐꯝ ꯌꯥꯝꯕ ꯑꯉꯝ ꯑꯊꯧꯒꯤ ꯃꯔꯤ ꯁꯣꯟꯊꯕ ꯉꯥꯡꯕ ꯁꯛꯄ ꯁꯨꯖ ꯅꯣꯝꯖꯕ ꯀꯥꯟꯅꯔꯣꯏꯗꯧꯔꯤ ꯂꯥꯂꯣꯡ ꯍꯩꯔꯕꯗꯤ ꯇꯨꯡꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯂꯩ ꯑꯅꯧꯕ ꯊꯕꯛ ꯍꯧꯕ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯄꯤꯔꯤ ꯇꯥꯡ 12ꯗꯤ ꯃꯨꯛꯅꯕ ꯊꯕꯛ ꯃꯦꯟ ꯇꯥꯔꯒꯅꯤ ꯍꯛꯆꯥꯡ ꯂꯣꯛ ꯇꯤꯜꯂꯥꯏ ꯀꯥꯡꯕ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯂꯝꯇꯨ ꯆꯠꯄ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯔꯝ 3 ꯆꯦꯡ ꯃꯆꯪ ꯈꯔ ꯃꯊꯪꯗ ꯑꯃꯨꯛ ꯆꯌꯣꯜ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯇꯥꯡ 18ꯗꯒꯤ ꯇꯥꯡ 12 ꯐꯥꯎꯕꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯖꯥꯎꯅ ꯃꯥꯡ ꯊꯥꯔꯕꯗꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯂꯩ ꯂꯟ ꯃꯌꯦꯡ ꯇꯥꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯕ ꯄꯤꯔꯤ ꯏꯆꯥ ꯏꯅꯥꯏꯒꯤ ꯃꯔꯤꯗ ꯂꯟ ꯇꯤꯡꯕ ꯀꯣꯛ ꯁꯥꯕ ꯂꯩ ꯃꯇꯨꯡ ꯑꯐꯕ ꯑꯍꯣꯡꯕ ꯄꯤꯔꯤ ꯍꯛꯆꯥꯡ ꯁꯤꯡꯂꯤ ꯂꯥꯎꯔꯤ ꯁꯣꯟꯊꯕ ꯂꯩ
Laisa pakhanggi oinadi anouba asa piri. Ngakthokjanaba pambaidi leiram ahum gi khara. Amutang hana paudamjage mithuna asigi oiba chayol asigi tang 13 tang 19 faubdi miyamgi thabak tawraga wajauna mang tharabadi ikai phiru khumba lei lan mayeng tagani imung manung mahi langba piri isa inaigi marida lan tingba kok saba lei matung afaba ahongba piri hakchang chingni lauri sonthaba lei pakhang leisagi oinadi anouba sa piri ngakthok janaba pambaidi leiram ahum gi khara mathangda mu karkar rasigi oiba chayol amagi rasifol paodmjari tang 13 tang 18 faubdi migi sendol singdokpa ngamba laitin amadi miyamgi thabakta sel kathokpa mingchat phagatpa piri matung hona jaruba thabak ayamba mahai phangani mapal lamda imung manung punna koiba phangadauri chaba thakpa haugani ipa imagi hakchang di kya pangde leisa pakhang oinadi pungning khangbiba lei ngakthok janaba pambaidi hairam ahum thuiding amuba amutanga hana paudamjage karkar rasigi ba chayol amagi rasifol paodmjari tang 13 tang 18 faubdi migi sendol singdokpa ngamba laitin amadi miyamgi thabakta sel kathokpa mingchat phagatpa piri matung hona jaruba thabak ayamba mahi phangani mapalamda imung manung punna koiba phangadauri chaba thakpa haugani ipa imagi hakchangdi kaya pangde leisa pakhang oinadi pungning khangbiba lei ngakthok janaba pambaina hairam ahum thuiding amuba mathangdamuk singara sigoiba chayol amagi rashi singara sigi oiba chayol amagi rashi fol paodmjari singara rashi chayol asi thabak tawbada ayet apan khara loinagadauri wachak wanun tawba mahi watpa michang sonthaba ithak thongba singna mot chanaba watpa piri thabak tawbada akalaring singlabadi mangjabana hengani tang 19 gi matung aningba mapa thokpa oijawai thak phangjaba lei hakchang sayeng chaya chikpa naba piri leisa pakhang oinadi ningjaba mapa thokpa lei ngakthokjabagi pambaidi leiram manga sangom anouba amutanga hana paudamjage singara sigi ba chayol amagi rasifol singara sigi paodmjari chayol asi thabak tawbada ayet apan khara loinagadauri wachak wanum tawba mahi watpa michang sonthaba ithak thongba china mot chanaba watpa piri thabak tawbada akalaring singlabadi mangjabani hengani tang 19 gi matung aningba mapa thokpa oijawai thak phangjaba lei hakchang sayeng chaya chikpa naba piri pakhang leisagi oinadi ningjaba mapa thokpa lei ngakthok janaba pambaidi leiram manga sangom anouba mathangdamuk kainara sigi ba chayol amagi oiba rasifol paodmjari kainara sigi tang 13 tang 20 faubdi tawjaba honajabada awaman mapa chapchana phangani migi awana da saruk yaruba isak iran mayeng tagadauri tungda ngangbi hunbinaba migi masing watloi hai singjarabadi ukal loigani matung sang amada oijawitak phangba lei hakchang nungaiba piri leisa pakhang oinadi pungning jarangnaba piri ngakthok janabadi gi amadi thuiding amuba khara amutang hana paodmjari kainara sigi oiba rasifol chayol amagi tang 13 tang 20 faubdi tawjaba honajabada awaman chapchana phangani migi awana da saruk yaruba isak iran mayeng tagadauri tungda ngangbi humbinaba migi masing watloi hai singjarabadi ukal loigani matung chang amada oijawai thak phangba lei pakhang leisagi oinadi pungning charangnaba piri ngakthok janaba pambaidi gi khara thuiding amuba khara mathangda muk tula rasigi oiba chayol amagi rasifol paodmjari tula rasi tang 13 tang 20 faubdi wakhal loksin thoktaba yengnaba mati phongba khanghodana hakchangda sokan thenganba sagai natagi mari phataba lauri yumphanggi muknaba thokadauri arembada sel chatpa lei matung thabak tawbada pangal thoktaba piri hakchang chaning thanba poktaba lei leisa pakhanggi oinadi thajanaba lei ngakthok janaba pambaidi sangom
ꯑꯅꯧꯕ ꯈꯔ ꯆꯦꯡ ꯃꯆꯪ ꯈꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯔꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯇꯥꯡ 18ꯇꯒꯤ ꯇꯥꯡ 20 ꯐꯥꯎꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯌꯦꯛꯅꯕ ꯃꯊꯤ ꯐꯣꯡꯕ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡꯗ ꯁꯣꯛꯀꯟ ꯊꯦꯡꯒꯟꯕ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯔꯤ ꯐꯠꯇꯕ ꯂꯧꯔꯤ ꯌꯨꯝꯐꯝꯒꯤ ꯃꯨꯛꯅꯕ ꯊꯣꯛꯀꯗꯧꯔꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯆꯠꯄ ꯂꯩ ꯃꯇꯨꯡ ꯊꯕꯛ ꯇꯧꯕꯗ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯄꯤꯔꯤ ꯍꯛꯆꯥꯡ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯊꯥꯖꯅꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯁꯪꯒꯣꯝ ꯑꯅꯧꯕ ꯈꯔ ꯆꯦꯡ ꯃꯆꯪ ꯈꯔ ꯃꯊꯪꯗ ꯑꯃꯨꯛ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯅꯥꯟꯖꯪꯅꯕ ꯁꯦꯜ ꯊꯨꯝꯗꯃꯛ ꯃꯇꯤꯡꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯊꯦꯡꯅꯒꯗꯧꯔꯤ ꯀꯨꯆꯨ ꯃꯨꯕ ꯃꯤꯑꯣꯏꯒꯤ ꯇꯤꯟꯅꯕ ꯑꯋꯥꯐꯝꯗ ꯇꯥꯒꯟꯕ ꯂꯩ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯆꯠꯆꯔꯕꯗꯤ ꯎꯀꯜ ꯑꯣꯏꯒꯅꯤ ꯇꯥꯡ 12ꯗꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞꯅ ꯑꯆꯧꯕ ꯃꯇꯦꯡꯅ ꯌꯦꯠꯅꯕ ꯊꯕꯛ ꯃꯦꯟ ꯇꯥꯕ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯖꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯍꯩꯔꯝ 3 ꯊꯔꯣ ꯍꯤꯒꯣꯛ 3 ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯅꯥꯟꯖꯪꯅꯕ ꯁꯦꯜ ꯊꯨꯝꯗꯃꯛ ꯃꯇꯤꯡꯕ ꯈꯣꯏꯔꯥꯡ ꯈꯣꯡꯁꯥꯎꯅꯕ ꯊꯦꯡꯅꯒꯗꯧꯔꯤ ꯀꯨꯆꯨ ꯃꯨꯕ ꯃꯤꯑꯣꯏꯒꯤ ꯇꯤꯟꯅꯕꯒꯤ ꯑꯋꯥꯐꯝꯗ ꯇꯥꯒꯟꯕ ꯂꯩ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯆꯠꯆꯔꯕꯗꯤ ꯎꯀꯜ ꯑꯣꯏꯒꯅꯤ ꯇꯥꯡ 12ꯗꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞꯅ ꯑꯆꯧꯕ ꯃꯇꯦꯡꯅ ꯌꯦꯠꯅꯕ ꯊꯕꯛ ꯃꯦꯟ ꯇꯥꯕ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯖꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯍꯩꯔꯝ 3 ꯊꯔꯣ ꯍꯤꯒꯣꯛ 3 ꯃꯊꯪꯗ ꯑꯃꯨꯛ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯙꯅꯨ ꯔꯥꯁꯤ ꯇꯥꯡ 18ꯇꯒꯤ ꯇꯥꯡ 18 ꯐꯥꯎꯕꯗꯤ ꯏꯆꯥ ꯏꯅꯥꯏ ꯏꯈꯥ ꯊꯥꯕꯁꯤꯡꯒꯤ ꯃꯔꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯤꯡꯆꯠ ꯐꯪꯖꯕ ꯊꯕꯛ ꯁꯦꯜꯒꯤ ꯃꯐꯝ ꯐꯒꯠꯄ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯍꯟꯖꯤꯟꯕ ꯉꯝꯕ ꯄꯤꯔꯤ ꯃꯇꯨꯡ ꯍꯤꯗꯥꯟꯅꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯃꯆꯥꯛ ꯃꯔꯟ ꯆꯥꯎꯈꯠꯄ ꯂꯩ ꯍꯛꯆꯥꯡ ꯑꯄꯣꯃꯇꯪ ꯇꯧꯕ ꯄꯤꯔꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯄꯦꯟꯖꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯂꯩꯔꯝ 5 ꯆꯦꯡ ꯃꯆꯪ ꯈꯔ ꯑꯃꯨꯛꯇꯪꯒ ꯄꯥꯎꯗꯝꯖꯒꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯇꯥꯡ 18ꯇꯒꯤ ꯇꯥꯡ 18 ꯐꯥꯎꯕꯗꯤ ꯏꯆꯥ ꯏꯅꯥꯏ ꯏꯈꯥ ꯊꯥꯕꯁꯤꯡꯒꯤ ꯃꯔꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯤꯡꯆꯠ ꯐꯪꯖꯕ ꯊꯕꯛ ꯁꯦꯜꯒꯤ ꯃꯐꯝ ꯐꯒꯠꯄ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯍꯟꯖꯤꯟꯕ ꯉꯝꯕ ꯄꯤꯔꯤ ꯃꯇꯨꯡ ꯍꯤꯗꯥꯟꯅꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯃꯆꯥꯛ ꯃꯔꯟ ꯆꯥꯎꯈꯠꯄ ꯂꯩ ꯍꯛꯆꯥꯡ ꯑꯄꯣꯃꯇꯪ ꯇꯧꯕ ꯄꯤꯔꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯄꯦꯟꯖꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯂꯩꯔꯝ 5 ꯆꯦꯡ ꯃꯆꯪ ꯈꯔ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯃꯀꯔ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯟꯒꯅꯨ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯄꯥꯏꯈꯠꯂꯨ ꯃꯥꯏ ꯄꯥꯛꯄ ꯄꯤꯔꯤ ꯃꯤ ꯃꯇꯦꯡ ꯃꯄꯥꯜ ꯋꯥꯠꯂꯣꯏꯗꯧꯔꯤ ꯑꯔꯤꯕ ꯁꯦꯟꯐꯝ ꯊꯥꯖꯗꯕ ꯐꯪꯕ ꯑꯔꯪ ꯑꯔꯥꯛ ꯑꯔꯨ ꯑꯄꯥꯟ ꯂꯩꯁꯤꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯛꯅꯤꯡ ꯂꯩꯇꯥꯖꯕ ꯂꯩ ꯇꯥꯡ 10ꯗꯤ ꯌꯦꯛꯅꯕ ꯃꯔꯥꯡ ꯀꯥꯏꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤ ꯍꯛꯆꯥꯡ ꯈ꯭ꯋꯥꯡ ꯑꯅꯥ ꯑꯌꯦꯛ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯐꯪꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯁꯪꯒꯣꯝ ꯑꯅꯧꯕ ꯑꯃꯨꯛꯇꯪꯒ ꯄꯥꯎꯗꯝꯖꯒꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯟꯒꯅꯨ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯄꯥꯏꯈꯠꯂꯨ ꯃꯥꯏ ꯄꯥꯛꯄ ꯄꯤꯔꯤ ꯃꯤ ꯃꯇꯦꯡ ꯃꯄꯥꯜ ꯋꯥꯠꯂꯣꯏꯗꯧꯔꯤ ꯑꯔꯤꯕ ꯁꯦꯟꯐꯝ ꯊꯥꯖꯗꯅ ꯐꯪꯕ ꯑꯔꯪ ꯑꯔꯥꯛ ꯑꯔꯨ ꯑꯄꯥꯟ ꯂꯩꯁꯤꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯛꯅꯤꯡ ꯂꯩꯇꯥꯖꯕ ꯂꯩ ꯇꯥꯡ 10ꯗꯤ ꯌꯦꯛꯅꯕ ꯃꯔꯥꯡ ꯀꯥꯏꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤ ꯍꯛꯆꯥꯡ ꯈ꯭ꯋꯥꯡ ꯑꯅꯥ ꯑꯌꯦꯛ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯐꯪꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯁꯪꯒꯣꯝ ꯑꯅꯧꯕ ꯃꯊꯪꯗ ꯑꯃꯨꯛ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯀꯨꯝꯚ ꯔꯥꯁꯤ ꯇꯥꯡ 18ꯇꯒꯤ ꯇꯥꯡ 12 ꯐꯥꯎꯕꯗꯤ ꯏꯆꯥ ꯏꯁꯨꯒꯤ ꯃꯔꯤꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯉꯝ ꯑꯊꯧꯅ ꯆꯥꯟꯕꯤꯕ ꯃꯤꯡꯆꯠ ꯐꯪꯕ ꯄꯤꯔꯤ ꯊꯕꯛ ꯇꯧꯖꯕ ꯍꯣꯠꯅꯖꯕꯗ ꯑꯋꯥꯃꯟ ꯂꯦꯝꯅ ꯃꯥꯡꯂꯣꯏ ꯃꯇꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯐꯝ ꯆꯥꯎꯊꯣꯛꯀꯗꯧꯔꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯑꯍꯜ ꯂꯃꯟꯅ ꯆꯥꯟꯕꯤꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯂꯩꯔꯝ 5
ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯀꯨꯝꯚ ꯔꯥꯁꯤ ꯇꯥꯡ 13ꯗꯒꯤ ꯇꯥꯡ 12 ꯐꯥꯎꯕꯗꯤ ꯏꯆꯥ ꯏꯁꯨꯒꯤ ꯃꯔꯤꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯉꯝ ꯑꯊꯧꯅ ꯆꯥꯟꯕꯤꯕ ꯃꯤꯡꯆꯠ ꯐꯪꯕ ꯄꯤꯔꯤ ꯊꯕꯛ ꯇꯧꯖꯕ ꯍꯣꯠꯅꯖꯕꯗ ꯑꯋꯥꯃꯟ ꯂꯦꯝꯅ ꯃꯥꯡꯂꯣꯏ ꯃꯇꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯐꯝ ꯆꯥꯎꯊꯣꯛꯀꯗꯧꯔꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯑꯍꯜ ꯂꯃꯟꯅ ꯆꯥꯟꯕꯤꯕ ꯂꯩ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯅ ꯂꯩꯔꯝ 5 ꯃꯊꯪꯗ ꯑꯃꯨꯛ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯃꯤꯅ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯊꯕꯛ ꯇꯧꯕꯗ ꯈꯨꯔꯧ ꯊꯥꯡꯒꯟꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯄꯣꯛꯄ ꯄꯤꯔꯤ ꯏꯈꯥ ꯊꯥꯕꯁꯤꯡ ꯑꯃꯗꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯣꯠ ꯀꯌꯥ ꯆꯥꯅꯔꯣꯏꯗꯧꯔꯤ ꯑꯆꯨꯝꯕꯗ ꯑꯔꯥꯟꯕ ꯇꯥꯕ ꯁꯦꯟ ꯂꯟ ꯇꯤꯡꯒꯟꯕ ꯂꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕ ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯄꯤꯔꯤ ꯍꯛꯆꯥꯡ ꯇꯨꯝꯕ ꯌꯥꯗꯕ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯆꯦꯡ ꯃꯆꯪ ꯈꯔ ꯂꯩꯔꯝ 5 ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯔꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯆꯌꯣꯜ ꯑꯁꯤ ꯊꯕꯛ ꯇꯧꯕꯗ ꯈꯨꯔꯧ ꯊꯥꯡꯒꯟꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯄ ꯄꯤꯔꯤ ꯏꯈꯥ ꯊꯥꯕꯁꯤꯡ ꯑꯃꯗꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯣꯠ ꯀꯌا ꯆꯥꯅꯔꯣꯏꯗꯧꯔꯤ ꯑꯆꯨꯝꯕꯗ ꯑꯔꯥꯟꯕ ꯇꯥꯕ ꯁꯦꯟ ꯂꯟ ꯇꯤꯡꯒꯟꯕ ꯂꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕ ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯄꯤꯔꯤ ꯍꯛꯆꯥꯡ ꯇꯨꯝꯕ ꯌꯥꯗꯕ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯗꯤ ꯆꯦꯡ ꯃꯆꯪ ꯈꯔ ꯂꯩꯔꯝ 5 ngasi ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13 ꯊꯋꯥꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅ ꯊꯋꯥꯟꯒꯤ 11ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯕ ꯂꯣꯏꯁꯤꯟꯖꯔꯤ